mayam February 2026 ki February gi Rashifal yengjarake ko aina yengkadarise health ne study ne luck ne aduga career ga sigi mari se yengjarake aduga love ka marriage life adagi di rashi gi oina haitare kari kari tholokpa yai habdo aduna ai video amado in samjarake sina chawpa khoi gi pulap ki oina haitare sigi mari join yengjarake ko me ahan bagi se mens rashi da an haujarage mens rashi gi se nangi third house ta Jupiter lay ko aduga 5 house ta na Ketu lay 11 house ta na Rahu lay 12 house ta Shani lay ko si je adum khangjam bi atop da yengbada oraga su adum si adum chumbre yeng biyo ko ado health ki oina hai taraga di thoido pa kai badi kashu leite problem hai babu khanau gi mari leina ba tar khanau gi mari leina ba khanau nuai tabo oigera mo oigera khanau gi mari leina ba dai tar nuai tabo kra leibe ko aduga study gi oina di lari ko ina di adum phai exam thaba oigera mo oigera kashu akai ba thoido pa leite ko adubu wakhal charang na bidi kitang yai maram di 5 house ta nangi Jupiter se leibani na ko 5 house ta Ketu je leibani na kitang wakhal charang na ba khotpa adu da tawbadi yai ko aduga thoido pa akai bidi leite adum aduga lucky oina hai taraga di date 23 February gi mamang da oina lakse lay ko daw lay aduna 23 February matung da di yari ge hathu hatuna mina sim taw jar ga hathu hatun taw bi kanu ko thabak tawning ba adagi di pochai laining ba warga su yari ge 23 February mang doin taw biyo aduga career gi oina harga di communication gi line da changba hai tare koi gi sales oigera marketing oigera podion boy gera adumaina hai tare adugumbada yamna adum phai ko decision lawriba decision to adum lawbiyo aduga daw leibani na hai tare aduga yaraga di sidaju do wangang baje section bi ai go de 23 February matung dai di kitang chayena ba khoppa adumai lakpiya career matang da warga so aduna kitang section bi ko men rashi gi oina mathangi se Vrishab rashi gi ko Vrishab rashi gi oina di 4 house ta nangi Ketu lay 10 house ta na Rahu lay 11 house ta Shani lay ko adu sigi aina si high report che atagi na te atop da yeng ba ko por si layraga di kai kai tawba yai ko pe 11 house ta Shani lay phabra phatabra adu gumba sum yening ba layraga sun khangam bani go ado health ki oina han hajaro haraga di health ki oina se yaraga di atop thoido pati kashu leite wo hana layamba problem adi anaba leiba warga sunum phani adubu wakhal yamna khanbi gano ko kok nuai taba matha saba tawba yai aduna wakhal yam khanbi gano February tha sida aduga study gi oina lairi ki oina di loina chumna chatlaga su adagi di si tawradi yarani harga su nang chumna chacharga su na sana soiri je kadai da no me ta khalakpado fajana chumna niyom chumna chalam ma ju kadai da me ta soirakpado adu poto yarga di soen bi gano ko maramdi 4 February dai gina 20 February boxi da kitang wakhal charang na ba adidi adumaina soirakpa adumain tawba yai aduna wakhal munna khalaga tawbiyo ko like pa bor jo study gi maramda aitare wakhal kitang munna khala tawbiyo aduga lucky oina di pi ba ko dawje dum yai tawada dum tawbiyo wakhal da charang na bi gano ko aduga career gi matang da waraga di thabak yamgani ko responsibility yamna leigani thabak ki maramda aitare aduga thabak ti wana kashu suroi ko kitang urai parai tawraga khara haisingna adumaina sugi ba yai thaba wana di suroi aduga thaba hongning ba leiraga su adum February tha sida hongba kashu kaide akai ba kashu leite ko Vrishab rashi gi oina mathang da Mithun rashi gi oina ko Mithun rashi gi oina yangjar ko dai se isa gi hakchang gi ma health ki ko study gi aduga lucky daw yabra yaroidra adai career gi sigi mari si yangjar ko dai atopa adum love ki marriage ki adagi di rashi gi oina kai kai tholok pa ya ha bedu dei matang video amma doina tongana samjar ke si mari jan yangjar ke Mithun rashi gi oina 3rd house ta Ketu lay 9 house ta na Rahu lay 10 house ta Shani lay ko 10 house ta Shani lay beje phata ba thabak tawbadi yaroi health ki hani hierarchy health ki se skin ki problem leramba adagi di isa nuai ta immunity down chatpok leramba singdo adum phaba yai ko aduga overthinking di khara tawgadaba male do overthinking tawbi kanu thodo pa kai lai roi ko health ki oina aduga study gi oina di gyan su laini gyan loksim basu adum haini adubu wakhal charang na bigano maram di hana wakhal charang na rambado February tha da loina phani ko larki oina thodo pa kai laite aduga daw gi oina harga di 9 house ta nangi Rahu se leibanina daw yaraga su delay kitang di leibe yai ko dawdi yani thaba honingba atopa new startup tawgera ama adum tawba yai adu hathu dandi tawbi gano delay kitang leibni aduna kitang soirak pa yai ko delay kitang leino hathu tawbi gano adu career gi oina di
ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯥꯛꯄ ꯌꯥꯏ ꯃꯔꯝꯗꯤ 10 ꯍꯥꯎꯁꯇ ꯅꯪꯒꯤ ꯁꯅꯤꯁꯦ ꯂꯩꯕꯅꯤꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩꯒꯨꯝꯕ ꯑꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯐꯠꯇꯕ ꯀꯩꯅꯣꯝꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯐꯜꯗꯣ ꯑꯗꯨꯝ ꯑꯐꯕ ꯇꯧꯔꯒꯗꯤ ꯑꯐꯕ ꯐꯜ ꯐꯪꯅꯤ ꯐꯠꯇꯕ ꯇꯧꯔꯒꯗꯤ ꯐꯠꯇꯕ ꯐꯜ ꯐꯪꯅꯤꯀꯣ ꯃꯔꯝꯗꯤ 10 ꯍꯥꯎꯁꯇ ꯅꯪꯒꯤ ꯁꯅꯤꯁꯦ ꯂꯩꯕꯅꯤꯅ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯒ꯭ꯔꯣꯠꯀꯤ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦꯅ ꯅꯥꯟꯊꯣꯛꯄꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯃꯔꯝꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤलिꯇꯤ ꯂꯥꯛꯇꯥꯔꯒꯁꯨ ꯏꯁꯥꯅ ꯌꯥꯖꯔꯒ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯣ ꯑꯀꯤꯕ ꯐꯥꯎꯕꯤꯒꯅꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯂꯥꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯪꯒꯤ ꯒ꯭ꯔꯣꯠꯀꯤ ꯑꯣꯏꯅ ꯑꯐꯕꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯐꯠꯇꯕ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯁꯅꯤ ꯂꯩꯕꯅꯤ나 ꯁꯅꯤꯅ 10 ꯍꯥꯎꯁꯇ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯀꯣ ꯐꯜ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯖꯔꯤꯕꯗꯨꯒꯤ ꯃꯍꯩ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤꯀꯣ ꯃꯊꯪꯗ ꯀꯔꯀ ꯔꯥశꯤꯒꯤꯀꯣ ꯀꯔꯀ ꯔꯥశꯤꯒꯤ ꯑꯣꯏꯅ 8 ꯍꯥꯎꯁꯇ ꯔꯥꯍꯨ ꯂꯩ 9 ꯍꯥꯎꯁꯇ ꯁꯅꯤ ꯂꯩ 2nd ꯍꯥꯎꯁꯇ ꯀꯦꯇꯨꯅ ꯌꯦꯡꯉꯦꯀꯣ ꯑꯗꯨꯗꯨꯅ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯄꯨꯛꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯂꯩꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯈꯨꯗꯤ ꯊꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯦꯛ ꯀꯩꯁꯨ ꯃꯐꯝ ꯆꯥꯎꯗꯕꯗ ꯑꯗꯨꯝ ꯈꯨꯗꯤ ꯊꯤꯖꯤꯟꯗꯅ ꯁꯣꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯌꯥꯒꯤ ꯑꯅꯥꯕ ꯈꯔ ꯂꯩꯕ ꯌꯥꯏ ꯌꯥ ꯆꯤꯛꯄ ꯈꯣꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯦꯠ 20ꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯩꯀꯣ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯦꯠ 20ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨ ꯌꯥꯝꯅ ꯐꯩ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅꯗꯤ ꯗꯦꯠ 20 ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯐꯔꯦꯀꯣ ꯑꯗꯨꯒ ꯗꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯒ꯭ꯔꯍ ꯗꯥꯎꯒꯤꯗꯤ खितंग यादेको हाइदि ग्रहगी लेबमजे खितंग मफम चादे मागी ग्रहगी लेबमजे मफम चादे अदुना थबक थौरमदा खरा तपथरकप याइको तौनिंगे हायरगसु एकता फंगदब अदुगुंबा याइ अदुबु एप्रिल बोक्ति दाउ खितंग यागिदबो मानदे अदुबु मे दगिदि दाउ यारकनिको अदुना हुजिकी ओइनादि खितंग रेस्ट तौबियो थबक अतोप्पा तौनिंबा खोप्पा लेरगसुको अदुगा कैरियरगी ओइरगसु नंगना थबक चेंज तौरगे खनबो ओइरगदि अदुम तौबियो मफम जॉब की मफम हाइदि नुंगाइरक्त्रगदि अदुम चेंज तौबियो कछु काइदेको अदुबु डेट 21 गी ममांगदा तौबियो तौगे हारगसु अदु 21 गी मतुंगदे खितंग मरै संदानबा थबक की मफम दोरजु मरै संदानबा अदुगुंबा खितंग तौरक्पा याइको अदुगा जॉब पाम्बा मी लेरगसु अदुम जॉब ट्राई तौबियो जॉब की फंगबै चांस ति लेको ट्राई तौब मतमदा अदुबु खितंग मरै संदानबदि याइ थबक तौरिबै चिनावे ओरगदिको हाइदि दाउजे खितंग पीद्री कर्क राशिगी ओइना मथंगदा सिंह राशिगीको सिंह राशिगी ओइना 7 हाउस ता राहु ले 8 हाउस ता सनी ले 1st हाउस ता केतु लेको अदो अइना सिजे हाइजरइजे अदुम येंगबदा अइ सुमाइना लेबनि फबर फत्तबरा अदुम अतोपा येंगसु कछु काइदेको अदुगा हेल्थ की ओइना हाइजरके हेल्थ की ओइनादि थोदोपा काइबदि कछु लेते अदुगा ख्वांग चिकपा सरु तांग चिकपा अदुगुंबा तौबा याइको अतोपदि थोदोपा लेते अदुगा लाइरिक की ओइना स्टडी की ओइना हाइतारगदि हाना लेरंबा पेंडिंग लेरंबा सिंगदो लोसिनबा याना लेको हाना लेरंबा तौगे खनबजु तौहोदबा लेरगसु लोसिनबा याना ले अदुबु तंदे मानदिदि तंबी तौबिगनुको तनबा खोपदि तौबिगनु मरमदि नंगी सिंह राशिगी ओइना नंगी लाइरिक की खोंग थांजंबजे फेब्रुवारी मतमजिदगी स्टार्ट तौबा ओइदिनेबा अदुना तंदे मानदिदि तौबिगनु अदुगा लक्की ओइना हाइतारगदि थोदोपा काइबदि लेते दाउसु अदुम याइको अदुबु दाउदी थोदोपदि लेत्रे दाउदी यारे अदुबु नंगी अदोंगी कुथिदा सनीना यंगजंब्रा यंगदबरा अदुगी कुथि मानदबनिना अदुमदंग यंगबियो कैगुंबा सनीना यंगजलंबा ओरगदि खितंग अयत अपनबा खरा लाक्पा याइको दाउगी मतांगदा अदुगा कैरियरगी ओइनादि पूरा फुल सपोर्ट लेनी थबक मफमदो ओइगेरा युमदो ओइगेरा पूरा फुल सपोर्ट लै अदुगा अनौबा थबक केका तंबा खोटपा अदुसु याइको अदुबु खितंग साउबदी खितंग फाटबियो मरमदि साउनिंगबा खोटपा खितंग तौरक्पा याइ कैरियरगी मतांगदो ओइना वखल चयेनबा अदैदि साउनिंगबा अदुमाइन तौरक्पा याइ अदु सपोर्टिव फुल सपोर्टिव लैको कैरियरददि सिंह राशिगी ओइना मथंगदा कन्या राशिगी को कन्या राशिगी ओइना 8 हाउस ता राहु ले 12 हाउस ता केतु ले 7 हाउस ता शनि ले को हेल्थ की ओइना हाइ तारगदि 4 फेब्रुवारी दगिदि स्किन की प्रॉब्लम खितंग लेरक्पा याइको फेब्रुवारी तांग मरी मतुंग दगिदि इसा वाबा अदगिदि खितंग वाखल सोंदबा अदुगुंबा तौबा याइ अतोपदि थोदोपा लेते हेल्थ की ओइना सि खक्तनिको अदुगा स्टडी की ओइना हाइ तारगदि गवर्नमेंट की एग्जाम थागदबा लेरगदि यामना फैको गवर्नमेंट की गुंबा अदैदि थबक चंगनिंबगी हाइ तारे थबक चंगनिंबा एग्जाम थागदबा खोकदबा लेरगदि यामना फै अदु माइ पाकपै चांस वांगेको कन्या राशिगी ओइना
ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯕ ꯑꯗꯩꯗꯤ ꯃꯄꯥꯟ ꯂꯝꯗ ꯇꯝꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯃꯃꯥꯡꯁꯦ ꯗꯥꯎ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯅꯁꯨ ꯗꯥꯎꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯕꯨ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯁꯦ ꯅꯪꯒꯤ ꯂꯛꯇ ꯄꯤꯀꯣ ꯂꯛ ꯄꯤ ꯑꯗꯣ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯃꯥꯡꯁꯤꯗꯤ ꯈꯤꯇꯪ ꯗꯥꯎ ꯈꯔ ꯌꯥꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯊꯕꯛꯀꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯑꯐꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯗꯥꯎ ꯑꯗꯨꯝ ꯄꯤ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯃꯥꯡꯗꯗꯤ ꯈꯤꯇꯪ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯞꯊꯕ ꯌꯥꯏ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯕꯛ ꯑꯆꯧꯕꯒꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯃꯥꯡꯗꯒꯨꯝꯕ ꯇꯧꯕ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯗꯥꯎꯁꯦ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯇꯨꯡ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎ ꯁꯤꯗ ꯑꯗꯨꯝ ꯗꯥꯎ ꯑꯗꯨꯃꯥꯏꯅ ꯄꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯖꯣꯕ ꯆꯦꯟꯖ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯊꯕꯛ ꯍꯣꯡꯕ ꯅꯠꯇꯕ ꯊꯕꯛꯇꯨꯗ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯕꯛꯀꯤ ꯑꯣꯏꯅꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯍꯣꯡꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯖꯣꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯌꯥꯔꯦ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯃꯥꯡꯁꯤꯗ ꯇꯧꯕꯤꯌꯨꯀꯣ ꯁꯤꯒꯤꯁꯨ ꯀꯩꯅꯥ ꯔꯥꯁꯤꯒꯤꯁꯨ ꯑꯗꯨꯒ ꯊꯕꯛ ꯆꯦꯟꯖ ꯇꯧꯕꯁꯤꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯈꯤꯇꯪ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯌꯦꯡꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯍꯦꯜꯊꯅꯦ ꯁ꯭ꯇꯗꯤꯅꯦ ꯂꯛꯅꯦ ꯀꯦꯔꯤꯌꯔꯅꯦ ꯁꯤ ꯃꯔꯤꯁꯦ ꯈꯛꯇꯅꯦꯀꯣ ꯂꯚ ꯑꯗꯒꯤꯗꯤ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯚ ꯂꯥꯏꯐ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯧꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯁꯤꯁꯤꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯣꯏꯅ ꯁꯤ ꯃꯔꯤꯁꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯣꯏꯅ 11 ꯍꯥꯎꯁꯇ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯦꯇꯨ ꯂꯩ 5 ꯍꯥꯎꯁꯇ ꯔꯥꯍꯨ ꯂꯩ 6 ꯍꯥꯎꯁꯇ ꯁꯅꯤ ꯂꯩꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯆꯥꯕ ꯊꯛꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯈꯣꯡ ꯅꯠꯇ꯭ꯔꯒꯁꯨ ꯇꯥꯡ ꯆꯤꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯍꯦꯜꯊꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜꯇꯪ ꯆꯔꯥꯡꯅꯕꯤꯒꯅꯨ ꯍꯥꯏꯀꯣ ꯋꯥꯈꯜꯇꯪ ꯆꯔꯥꯡꯅꯕꯤꯒꯅꯨ ꯃꯔꯝꯗꯤ ꯅꯪ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯌꯥꯝ ꯆꯥꯎꯅ ꯊꯝꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯗꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯪꯅꯤ ꯇꯧꯒꯗꯕ ꯋꯥꯈꯜꯇꯪ ꯆꯔꯥꯡꯅꯕꯤꯒꯅꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯗꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯗꯥꯎꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯗꯥꯎꯁꯨ ꯄꯤꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯍꯣꯠꯅꯕꯤꯌꯨꯀꯣ ꯗꯥꯎꯁꯨ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯦ ꯑꯗꯨꯝ ꯗꯥꯎꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯔꯒꯁꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯔꯁꯨ ꯗꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯗꯥꯎꯁꯨ ꯅꯪꯉꯣꯟꯗ ꯗꯥꯎꯗꯣ ꯂꯩꯔꯤꯕꯅꯤꯅ ꯅꯪꯅ ꯇꯧꯔꯨꯕꯗꯨꯗꯗꯤ ꯃꯥꯏꯗꯣ ꯄꯥꯛꯑꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯊꯕꯛ ꯌꯥꯝꯅꯗꯤ ꯄꯤꯁꯟꯕꯤꯔꯨꯅꯨꯀꯣ ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯕꯗ ꯍꯩꯔꯒ ꯃꯤꯅ ꯇꯧꯕꯗ ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣꯅ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯑꯣꯏꯔꯒꯁꯨ ꯇꯧꯔꯤꯕ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗꯒꯤ ꯃꯈꯥ ꯊꯥꯕ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗ ꯊꯕꯛ ꯌꯥꯝ ꯄꯤꯁꯟꯕꯤꯔꯨꯅꯨ ꯃꯔꯝꯗꯤ ꯑꯗꯨꯅ ꯁꯣꯏꯔꯛꯄ ꯂꯥꯛꯄ ꯌꯥꯏ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯍꯩꯔꯛꯇ꯭ꯔꯒꯗꯤ ꯁꯣꯏꯔꯛꯄ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯅꯁꯥꯗ ꯏꯄꯦꯟ ꯄꯦꯟꯗꯕ ꯑꯃ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯅꯉꯣꯟꯗ ꯗꯥꯎ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯗ ꯗꯥꯎꯗꯣ ꯂꯥꯛꯄꯅꯤꯅ ꯅꯪꯅ ꯇꯧꯕꯗꯣ ꯃꯥꯏꯗ ꯆꯨꯝꯕ ꯋꯥꯅꯦꯕ ꯃꯤꯉꯣꯟꯗꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯁꯟꯕꯤꯔꯨꯅꯨ ꯀꯦꯔꯤꯌꯔꯁꯨ ꯑꯗꯨꯝ ꯐꯔꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯦꯜꯊ ꯑꯃꯗꯤ ꯁ꯭ꯇꯗꯤ ꯂꯛ ꯀꯦꯔꯤꯌꯔ ꯁꯤ ꯃꯔꯤꯁꯦ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯗꯩꯗꯤ ꯔꯥꯁꯤꯁꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯒꯤ ꯁꯤ ꯃꯔꯤꯁꯤ ꯆꯥꯎꯔꯥꯛꯄ ꯌꯦꯡꯉꯛꯄꯗ 10 ꯍꯥꯎꯁꯇ ꯀꯦꯇꯨ ꯂꯩꯀꯣ ꯑꯗꯨꯒ 5 ꯍꯥꯎꯁꯇꯅ ꯁꯅꯤ ꯂꯩ ꯑꯗꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯅꯣꯏꯈꯠꯂꯛꯄ ꯌꯥꯏꯀꯣ ꯐꯦꯠ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯅꯣꯏꯈꯠꯂꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯌꯥ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯩ ꯁꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯝ ꯀꯦꯟꯕ ꯈꯣꯠꯄ ꯁꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨ ꯂꯩꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯒꯗꯤ ꯇꯟꯒꯅꯨꯀꯣ ꯇꯟꯕꯤꯒꯅꯨ ꯐꯣꯀꯁ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯐꯣꯀꯁ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ ꯌꯥꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯕꯤꯒꯅꯨ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯍꯣꯠꯅꯔꯒꯗꯤ ꯅꯪꯒꯤ ꯐꯜꯗꯣ ꯐꯪꯅꯤꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯐꯪꯉꯣꯏꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯂꯛꯀꯤ ꯍꯥꯏꯇꯥꯔꯒꯗꯤ ꯗꯥꯎ ꯌꯥꯅꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯉꯜꯂꯤꯉꯩꯗ ꯇꯧꯕꯤꯌꯨ ꯊꯦꯡꯊꯒꯅꯨ ꯑꯩ ꯀꯣꯟꯅ ꯇꯧꯔꯁꯨ ꯌꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ ꯉꯜꯂꯤꯉꯩꯗ ꯇꯧꯕꯤꯌꯨ ꯂꯛꯀꯤ ꯑꯣꯏꯔꯒꯗꯤ ꯃꯔꯝꯗꯤ ꯗꯥꯎ ꯄꯤꯔꯛꯏꯕꯅꯤꯅ ꯉꯜꯂꯤꯉꯩꯗ ꯁꯠ ꯇꯧꯍꯧꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯒꯅꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯗꯩ ꯊꯕꯛ ꯇꯧꯗꯕ ꯑꯣꯏꯔꯒꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯃꯇꯝ ꯑꯣꯏꯌꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯦ ꯇꯧꯒꯗꯕꯨ 13 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯔꯛꯀꯅꯤꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯨ
ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯒꯤꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯑꯗꯨꯒ ꯂꯛ ꯀꯦꯔꯤꯌꯔ ꯁꯤ ꯃꯔꯤ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯆꯥꯎꯔꯥꯛꯄ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯔꯤ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯩ ꯇꯣꯉꯥꯟꯅ ꯐꯦꯕꯋꯥꯔꯤꯒꯤ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯕꯨ ꯐꯦꯕꯋꯥꯔꯤꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ 9 ꯍꯥꯎꯁꯇꯅ ꯀꯦꯇꯨ ꯂꯩ 4 ꯍꯥꯎꯁꯇꯅ ꯁꯅꯤ ꯂꯩ ꯑꯗꯒꯤꯗꯤ 3rd ꯍꯥꯎꯁꯇꯅ ꯔꯥꯍꯨ ꯂꯩꯀꯣ ꯑꯗꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯗꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯗꯣ ꯐꯦꯕꯋꯥꯔꯤ 14 ꯐꯦꯕꯋꯥꯔꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ 14 ꯐꯦꯕꯋꯥꯔꯤꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏꯀꯣ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯕꯤꯒꯅꯨꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯒꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯐꯔꯦ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯅ ꯄꯤꯔꯦꯀꯣ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯕꯨ ꯗꯥꯎꯒꯤ ꯍꯥꯏꯔꯒꯗꯤ ꯗꯥꯎꯗꯤ ꯌꯥꯏ ꯗꯥꯎꯗꯤ ꯄꯤ ꯑꯗꯨꯕꯨ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯁꯣꯏꯍꯟꯕꯒꯤ ꯑꯃ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯔꯕ ꯄꯣꯠꯇꯣ ꯑꯩ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯑꯗꯩꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯀꯣ ꯑꯗꯨ ꯈꯟꯕꯤꯒꯅꯣ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗ ꯃꯔꯝꯗꯤ ꯗꯥꯎ ꯄꯤꯔꯛꯏꯕꯅꯤ나 ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯊꯕꯛꯀꯤ ꯃꯇꯥꯡꯗꯨꯗ ꯀꯩꯒꯨꯝꯕ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯄ꯭ꯔꯥꯏꯖꯀꯨꯝꯕ ꯑꯃ ꯐꯪꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯀꯜꯂꯛꯄ ꯌꯦꯡꯁꯤꯟꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯜꯂꯛꯄ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯩꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯒꯤꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤꯁꯨ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯂꯛ ꯀꯦꯔꯤꯌꯔ ꯁꯤ ꯃꯔꯤ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯑꯇꯣꯞꯄ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯗꯒꯤꯗꯤ ꯔꯥꯁꯤꯁꯤꯡꯒꯤ ꯑꯣꯏꯅ ꯀꯩ ꯊꯣꯛꯂꯛꯀꯗꯕꯅꯣ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯍꯥꯏꯕꯗꯣ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤꯅ ꯍꯧꯖꯤꯛꯀꯤ ꯃꯔꯤꯗꯣ ꯄꯨꯂꯞ ꯆꯥꯎꯔꯥꯛꯄ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ 8 ꯍꯥꯎꯁꯇ ꯀꯦꯇꯨ ꯂꯩ 3rd ꯍꯥꯎꯁꯇ ꯁꯅꯤ ꯂꯩ 2nd ꯍꯥꯎꯁꯇꯅ ꯔꯥꯍꯨ ꯂꯩꯀꯣ ꯑꯗꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯟꯕꯗꯒꯤ ꯏꯁꯥꯗ ꯁꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗ ꯑꯗꯨꯅ ꯈꯤꯇꯪ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯏꯁꯥꯅꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯗꯨꯝ ꯈꯪꯖꯔꯦꯀꯣ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯩꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯧꯕ ꯂꯩꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯗꯕ ꯂꯩꯔꯒꯁꯨ ꯏꯁꯥꯅ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯦꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯇꯝꯕ ꯑꯣꯏꯔꯒꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏ ꯅꯪ ꯏꯁꯥꯅ ꯈꯟꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯗꯒꯤ ꯗꯥꯎ ꯌꯥꯔꯛꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤꯁꯦ ꯑꯗꯨꯕꯨ ꯐꯦꯕꯋꯥꯔꯤ ꯊꯥꯗꯗꯤ ꯗꯥꯎꯁꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯗꯥꯎ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯕꯤꯔꯨꯔꯅꯨ ꯗꯥꯎ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯣꯏꯔꯒꯗꯤ ꯅꯉꯣꯟꯗ ꯄꯨꯔꯥ ꯊꯥꯖꯕ ꯊꯝꯃꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯥꯖꯕꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨ ꯊꯕꯛꯁꯦ खितंग चरांगनरप याय मरमदी नवोंदा थाजबा थमे अदुगा नंगना अमुक थबक कोम पामेको अदुदुई मरकता खितंग चेनब थोरप याय मरमदी दाउदो लैबनिना थबकतो नंगना लैथोक लैसिन तौरगा ओइतारगासु थबकते दु माइदि पाखरनिबा अदुबु थाजबा थमकपनिना खितंग सोइबदा मीना थाजबा मांगिबदे नुंगाइतेनको अदुना मकर राशि ओइना थबक याम कन्ना कोमबा सुट पामबिरुनोको खितंग लैथोकपा थबक लैथोक लैसिन तौबिगनो अदुम फजना नियम चुमना अदुम तौबियोको अदुम दाउ पिबिरेनिना मकरगी ओइना मथंगदा कुंभ राशिगीको कुंभ राशिगी ओइना कुंभ राशिगीसु हेल्थ स्टडी लक कैरियर सी मरी से यंगजरकदबने लव लाइफ मैरिज लाइफ अदगिदी राशिगी ओइना फेब्रुवारी थादा करी करी थोलकदबनो हाबदे आई तोंगाना वीडियो हम सेमजरके अद कुंभ राशिगी ओइना फेब्रुवारी थाजिगी चौरपम यंगजरगे 7 हाउस द केतु लै 2nd हाउस द शनि लै 1st हाउस द नंगी राहुना लैको अदो हेल्थ की ओइना हाय तारगदी स्किन की प्रॉब्लम लेरप याय समगी खितंग प्रॉब्लम लेरप याय कोक चिकपा खोटपा तरप याय अदु नतबदी थुदोपा लेदो था हौरकपदा ओइगदबको था हौरकपदा इसा खर नुंगाइरोइको था हौरकपदा सिगी अनाबा लेगदबजे था हौरकपदा लेबि याय अदो लाइरिकी ओइनादी कुंभ राशिगी ओइना लाइरिकी ओइना फेब्रुवारी थाजे लाइरिकी ओइना पुरा पीरेको अदुदुना होनदबदी तौबिगनो फेब्रुवारी थाजे लाइरिकी होनबियु कुंभ राशिगी ओइना स्टडी दी पुरा फुल पीरेको अदुगा लक्की ओइना हाय तारगदी था हौरकपददी पाक यादे फेब्रुवारी थाजे था हौरकपददी दाउ पाक यारोय अदुगा था मयाय चलकपदगी दाउ यारकनिको था ममांगदी दाउ यारोय अदुगा याम चाउबा करिगुंबा थबा अमा तौनिंगबा लेरगसु तौबियो कशु काइदिको अदुबु हौरकपदा प्लानिंग सेम तारगसु था मयाय चलकपदगी ओइना तौबियोको अचौबा तौगदबा लेरगदी अदुगा कैरियर गी ओइना हाय तारगदी
ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯑꯗꯩ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯃꯛꯇ ꯐꯝꯕ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤꯗꯤ ꯁꯦꯜꯁꯇ ꯆꯪꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯃꯥꯔꯀꯦꯇꯤꯡꯒꯤ ꯂꯥꯏꯟꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦꯀꯣ ꯊꯕꯛꯀꯤ ꯑꯣꯏꯅ ꯊꯕꯛꯀꯤ ꯃꯔꯝꯗꯗꯤ ꯌꯥꯝꯅ ꯐꯩ ꯑꯇꯣꯞꯄ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯊꯕꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯈꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯊꯕꯛꯀꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯃꯔꯩ ꯁꯪꯗꯥꯅꯔꯛꯄ ꯌꯥꯏ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯃꯤꯅ ꯔꯥశꯤꯒꯤꯀꯣ ꯃꯤꯅ ꯔꯥಶꯤꯒꯤꯁꯨ ꯑꯩꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯂꯛ ꯀꯦꯔꯤꯌꯔ ꯁꯤ ꯃꯔꯤꯁꯦ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯗꯩꯗꯤ ꯔꯥశꯤꯁꯤꯡꯒꯤ ꯑꯣꯏꯅ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯁꯤ ꯃꯔꯤꯁꯦ ꯍꯥꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯖꯔꯛꯀꯦ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ 6th ꯍꯥꯎꯁꯇ ꯀꯦꯇꯨ ꯂꯩ 1st ꯍꯥꯎꯁꯇ ꯁꯅꯤ ꯂꯩ 12th ꯍꯥꯎꯁꯇ ꯔꯥꯍꯨ ꯂꯩ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯟꯅ ꯔꯤꯀꯣꯕꯔꯤ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗꯤ ꯍꯥꯟꯅ ꯈꯣꯡꯒꯤ ꯑꯅꯥꯕꯒꯨꯝꯕ ꯂꯩꯔꯝꯕ ꯌꯥꯎꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗ ꯐꯅꯤꯀꯣ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯕꯤꯒꯅꯨ ꯑꯆꯣꯏꯄꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯏꯗꯤꯌꯥꯁꯨ ꯂꯩꯔꯦ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯦ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯌꯥꯏ ꯍꯥꯏꯕꯁꯨ ꯈꯪꯉꯦ ꯁꯤ ꯍꯪꯉꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯇꯧꯒꯗꯕꯨ ꯀꯥꯎꯒꯜꯂꯦꯀꯣ ꯌꯥꯝꯅ ꯀꯥꯎꯒꯜꯂꯦ ꯑꯗꯨꯒ ꯄꯥꯔꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯒꯜꯂꯦꯀꯣ ꯑꯗꯨꯕꯨ ꯗꯦꯠ 22 ꯅꯠꯇ꯭ꯔꯒ 23ꯒꯤ ꯃꯃꯥꯡꯗꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯅꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯑꯅꯝꯕꯅ ꯇꯧꯕ ꯌꯥꯕ ꯂꯣꯏꯁꯟꯕ ꯌꯥꯕꯗꯤ ꯂꯣꯏꯁꯟꯕꯤꯍꯧꯔꯣꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯂꯛꯀꯤ ꯑꯣꯏꯅꯁꯨ ꯗꯥꯎꯁꯦ ꯗꯦꯠ 22 23ꯒꯤ ꯃꯃꯥꯡꯗ ꯗꯥꯎ ꯌꯥꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯨꯞ ꯑꯣꯟ ꯇꯧꯕꯤꯔꯣꯅ ꯍꯥꯏꯀꯣ ꯃꯨꯞ ꯑꯣꯟ ꯇꯧꯕꯤꯔꯣꯅ ꯍꯥꯏꯁꯦ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯊꯕꯛ ꯊꯕꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯪ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯀꯩꯝ ꯌꯦꯡꯉꯨꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯥꯏꯀꯣ ꯁꯤꯗ ꯃꯨꯞ ꯑꯣꯟ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯤꯅ ꯔꯥశꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯈꯔ ꯋꯥꯔꯝꯕ ꯑꯣꯏꯔꯒꯁꯨ ꯑꯃ ꯀꯩ ꯆꯌꯦꯠꯅꯕ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯛꯄꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯀꯦꯔꯤꯌꯔ ꯃꯇꯥꯡꯗ ꯍꯥꯟꯅ ꯊꯕꯛ ꯐꯪꯗꯕ ꯌꯥꯎꯔꯝꯕ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯐꯪꯈ꯭ꯔꯦꯀꯣ ꯊꯕꯛ ꯐꯪꯕ ꯃꯤ ꯌꯥꯎꯔꯝꯃꯒꯅꯤ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯁꯤꯀꯣ ꯊꯕꯛ ꯐꯪꯂꯦꯅ ꯂꯥꯏꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯥ ꯂꯩꯊꯣꯛꯈ꯭ꯔꯦꯀꯣ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯔꯝꯗꯤ ꯑꯗꯨ ꯇꯧꯔꯛꯄꯗꯨꯅ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯛꯄꯗꯨꯅ ꯉꯁꯥꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯏꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯊꯕꯛ ꯐꯪꯕ ꯌꯥꯎꯔꯒꯁꯨ ꯐꯪꯈ꯭ꯔꯦ ꯑꯗꯣ ꯐꯪꯗꯕ ꯌꯥꯎꯔꯒꯁꯨ ꯗꯦꯠ 23ꯒꯤ ꯃꯃꯥꯡꯗ ꯖꯣꯕ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯐ꯭ꯔꯤꯗꯗꯤ ꯄꯨꯔꯥ ꯔꯤꯂꯦꯛꯁ ꯃꯣꯠꯇꯗꯤ ꯂꯩꯊꯣꯛꯄꯤꯒꯅꯨꯀꯣ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯇꯪ ꯇꯧꯕꯤꯔꯣ